Donald Trump ki character chen ba mi se Manipur yam lai kuki ga muk naga ga muk khanare ado maitai ga pangan ga tangai ri pangan ga maitai ga su yam kanna khana na ba man ba mong da social media re koin ui si khoi idol filter ga mai leina ba solidarity feast se sida lakpi ba khoi lilong bulletin ma ke ri yamna thagat pa rau phondok se aduga khoi Manipur si community gi ba marta khena ba lap se sam lai gi matang da oja gi wakal da main oina solution aduga hoji current problem ka karam ba mong da solution pro ka da ya habi matang da wafam kitang thambir mo han ba mak da khoi gi lilong bulletin ki magi khoi gi thomi simbo ai kai khun bo sari loina nang asi gi lilong bulletin bu live oina yeng bi ba aduga differ light oina yeng bi ba tu Manipur gi amasum malem gi mapam kudum ta lai ba khoi silinok simbu ayakna koknon ba phondok sari aduga loina na ngasi gi asigumba sagi UMPC na senba khoi mass oina khoi gi unification and understanding aduga khoi common sharing future am ki pandam da khoi Islam ki adugumba Idul Fitr se thengna ju thengna habidi nongmani ni chondaraga magi pangthok po thoram se masisi khoi Islam dharma for the sake of unification and universalization haidana agi wakhal di pause haidi apunba Manipur khunayama ngasi machoi ta dana amaga khatna ba ado khatnari ba se sumna khaki khatna ba nataba khatna an ba man ba mongda hidden toy agenda amaga lena manung dagi conspiracy theory amana manung dagi lenga akanda ekoi macen ta na khanha lakpa masida hojiksi ekoi gi maitai ga kuki ga hana khanare hojiksu dum still masi chapchaba kenodi solution amadi laktri aduga kuki ga muk naga ga muk khanare adu maitai ga pangan ga tangai hojik pangan ga maitai ga su yam kanna khana na ba man ba mongda social media re koin ui adu masi kanglu khudi mak ta hare pangan gi da su dum yawgani mitai gi da sum yawgani lairen chagok marak ta hangkok khara yawe do adu maina hangkok se dum yawe haitare duna khana ba se shun ta bata tok launa ho ba hekta mi gi religion gi oiba pot amata su lamjel laga hekta khana ba ho ba adum bagi po se masisi koi a tree's strength is decided by its root china magi marajina yam sang na ta ga tar ga di upambi se phana singthat na bu honar su phana thadat na bu honar su kaidong da upambi do leng lak amti aduna pangan ga ekoi gi mitai ga ani gi nungsina bagi mari se masisina yam setna luna deep rooted oina tari makai mara tari makai aduguma mapan gi force win amatana sapu no le nungsit amatana khuma asu upambi du gi mana khara tatpanatana magi karigumba masam ta bok lengan banga moy tihan banga moy madugi mami se ekoi mamangai dagi maina waina tangna sam ipa ipu haktak gi sahi generation kaya se nungsi sanana amaga yesin to sinna lakraba separate tawda yam warga daba ngamju ngamroi daba oju oiroi daba adugumba mitai yamasu mitai pangan sigi shared magi geography shared nation amasung shared culture mara shared philosophy sigi wakhal sida lakmina grabasing se asiguma makhal gi ekoi gi religion ga dharma ga mari lenaba thorum oijaraga su dharma se for the sake of the society for the unification of the society male ekoi gi Manipur khunai se punjin na ba maikai rom da dharma jina yengpa miyeng ma hitare yamna religious sectarial oiba miyeng amada thamdaba adugumba UMPC na ngasi sinbi rei sidi maitai bamon agya sing yaure ekoi marakta singni sing yaure ai Christian dharma chatpa sing yaure tongan ba sing se pullaga amato oina pullaga ekoi masen lengona dana ima Manipur se kanmin nasi ima Manipur ki masang aktani phana mapandagi akan ba bakal gi pressure phana laga su ekoi mapandagi laiba pressure do misu paisa thadaraga natraga hidden agenda amaga loina ekoi gi thugaina na bo honarakpani na thugaina na bo honarakpadugi karigumba kharadi phangba ba ithil kharadi aduna social media da karida urije madugi ithil duni phangise moin honarakpadugi moigi mahai kharadi dum phangja tamne ado akoina uraga honari base masisina pamije akoina sawbusini koi macen thintatna ba koi macen hatongna ba koi macen fudatna ba adwaida phore adwaida mi hana ore habagi thaudok to pangan ga maitai singa maraktagi tholakpado madune ba lumpi se moina lummi ba se masi se makoi do porok chaga masi pangthoi jidu ekoi amatani habagi wakhal amaga loina na ekoi lengona dana sakchara amakaki nati ekoi na ngasi value se sakchara ji araibani sakchara ji nati sakchara ji gi marumda leiriba mapan gi pangal na lamba pangaroi do ba thanung gi oiba pangal amaka ekoi sagatli ba se masi ji gi pangal sina bu hek leiri makai mitai gi dasu mitai gi tongan festival mayam da ekoi pangal simbu ekoi kauduna lengona dana asiguma wakhal gi unification gi unity gi magi wakhal la se sagalpa matam oire asumaina anoba Manipur ma modern Manipur ma ngasi hiktharaba kaitharaba ninghairaba Manipur se tasin khomjin na bagi damakta UMPC pangan gi site gi mitai pangan sing gi site gi honor ise masi
ꯑꯩꯈꯣꯏ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯊꯧꯔꯝꯁꯦ ꯃꯊꯪꯗꯁꯨ ꯍꯦꯟꯅ ꯆꯥꯎꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯑꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯃꯥꯒꯤ ꯍꯦꯛ ꯃꯦꯃꯣꯔꯤ ꯇꯧꯍꯟꯕ ꯅꯤꯡꯁꯤꯡꯍꯟꯕ ꯑꯗꯨꯒ ꯆꯣꯏꯅ ꯇꯥꯔꯕ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯏꯔꯕ ꯁꯦ ꯃꯣꯂꯣꯝ ꯇꯩꯕꯤꯔꯒ ꯑꯃꯠꯇ ꯑꯣꯏꯅ ꯇꯥꯁꯤꯟꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯨꯒꯥꯏꯕ ꯄꯥꯝꯃꯤꯕ ꯃꯤꯁꯤꯡꯗꯣ ꯃꯗꯨꯗꯨꯒꯤ ꯄꯥꯟꯗꯝꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯀꯦꯔꯦꯛꯇꯔ ꯆꯦꯟꯕ ꯃꯤ ꯍꯥꯏꯇꯥꯔꯦ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯀꯦꯔꯦꯛꯇꯔ ꯆꯦꯟꯕ ꯃꯤꯁꯦ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯂꯩ ꯑꯗꯨꯝꯕ ꯀꯦꯔꯦꯛꯇꯔ ꯆꯦꯟꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯀꯦꯔꯦꯛꯇꯔ ꯆꯦꯟꯕ ꯑꯗꯨꯒꯤ ꯃꯥꯒꯤ ꯂꯝꯆꯠ ꯆꯦꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯃꯗꯨꯒꯤ ꯃꯄꯨꯛꯅꯤꯡꯗ ꯁꯣꯟꯊꯕ ꯑꯣꯏꯔꯁꯅꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯥꯡꯈꯤꯕ ꯑꯣꯏꯔꯁꯅꯨ ꯃꯈꯣꯏꯁꯨꯅ ꯆꯪꯕ ꯉꯝꯗꯕ ꯃꯤꯇꯩ ꯑꯃꯁꯨꯡ ꯃꯤꯇꯩ ꯄꯥꯡꯒꯜ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯁꯦ ꯃꯁꯤ ꯑꯗꯨꯝ ꯍꯦꯟꯅ ꯃꯌꯦꯛ ꯂꯥꯅ ꯆꯦꯠꯁꯤꯟꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯑꯦꯖ ꯑ ꯏꯟꯚꯥꯏꯇꯤ ꯑꯃ ꯑꯣꯏꯅ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ